ꯃꯃꯥꯡꯉꯩꯒꯤ ꯃꯇꯝ ꯑꯃꯗ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗ ꯈꯨꯟꯖꯥ ꯈꯔ ꯇꯥꯗꯨꯅ ꯍꯤꯡꯃꯤꯟꯅꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯤꯕ ꯅꯣꯡꯊꯥꯡ ꯈꯨꯜ ꯑꯗꯨꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕꯗ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ, ꯃꯥꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯁꯦꯟꯅꯖꯔꯤꯕꯤ ꯅꯤꯡꯖꯕꯤ ꯅꯨꯄꯤ ꯑꯃꯈꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯂꯩꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅꯁꯨ ꯂꯩꯁꯅꯥꯅ ꯅꯣꯡꯊꯥꯡꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯨ ꯈꯪꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯂꯩꯁꯅꯥꯁꯨ ꯅꯣꯡꯊꯥꯡꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯁꯨ ꯊꯧꯅꯤꯖꯔꯝꯃꯤ꯫ ꯍꯦ ꯏꯁꯣꯔ, ꯑꯩꯅ ꯃꯥꯒꯤꯗꯃꯛꯇ ꯋꯥꯖꯕꯁꯦ ꯃꯥꯒꯤ ꯃꯐꯝꯗꯁꯨ ꯐꯥꯎꯍꯟꯕꯤꯌꯨꯕ꯫ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯟꯕꯤꯌꯨ꯫ ꯃꯥꯅ ꯂꯦꯞꯂꯤꯕ ꯐꯤꯔꯦꯞ ꯑꯗꯨꯕꯨ ꯄꯥꯝꯕꯩ ꯑꯃꯗꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯣꯡꯍꯟꯕꯤꯌꯨꯕ꯫ ꯂꯩꯁꯅꯥ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯃꯨꯛꯁꯨ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯆꯠꯂꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯁꯅꯥꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄꯒ ꯅꯣꯡꯊꯥꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯅꯩ, ꯋꯥꯗꯤ ꯀꯔꯤꯁꯨ ꯉꯥꯡꯅꯗꯦ꯫ ꯅꯣꯡꯊꯥꯡꯁꯨ ꯂꯩꯁꯅꯥꯅ ꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯈꯪꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯨꯝ ꯀꯩ ꯄꯥꯟꯕꯒꯤ ꯋꯥꯈꯜ ꯑꯁꯤ ꯀꯌꯥ ꯂꯩꯇꯕꯅ ꯌꯥꯝꯅ ꯃꯅꯨꯡ ꯍꯟꯖꯟꯅ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯗꯦ꯫ ꯅꯣꯡꯊꯥꯡ ꯀꯔꯤꯃꯠꯇ ꯍꯥꯏꯔꯝꯗꯅ ꯊꯩꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯍꯥꯛ ꯏꯀꯥꯏ ꯏꯀꯤ ꯂꯥꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯈꯪꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯅꯣꯡꯊꯥꯡꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ! ꯅꯣꯡꯊꯥꯡ ꯂꯩꯁꯅꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯃꯀꯣꯛ ꯑꯗꯨ ꯈꯨꯗꯣꯝꯕꯤ ꯑꯗꯨꯅ ꯍꯣꯠꯂꯤ, ꯑꯗꯨꯒ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ, ꯀꯩꯗꯧꯔꯦ? ꯅꯣꯡꯊꯥꯡ, ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯋꯥꯐꯝ ꯑꯃꯇꯪꯗꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯩ꯫ ꯀꯔꯤ ꯈꯨꯝꯒꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯕꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯊꯥꯡ, ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯋꯥꯍꯩ ꯑꯃꯇꯪ ꯇꯥꯕ ꯄꯥꯝꯃꯤ꯫ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯈꯟꯖꯩ ꯍꯥꯏꯕꯁꯨ ꯅꯪꯅ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕ ꯑꯩꯅꯁꯨ ꯊꯥꯖꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯅꯥꯊꯩꯗꯨꯅ ꯆꯠꯀꯦ ꯍꯥꯏꯅ ꯈꯜꯂꯤꯕ? ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯗꯕ꯭ꯔꯥ? ꯃꯃꯤ ꯑꯃ ꯐꯥꯎꯕ ꯂꯩꯇꯕ꯭ꯔꯥ? ꯂꯩꯁꯅꯥ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯗꯤ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯆꯔꯦ꯫ ꯅꯪꯅ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯈ꯭ꯔꯦ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯕꯨ ꯉꯥꯏꯗꯨꯅꯇ ꯂꯥꯛꯆꯈꯤꯕꯅꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯛꯈꯤ꯫ ꯉꯁꯤ ꯐꯥꯎ ꯅꯪꯅ ꯑꯩꯒꯤ ꯏꯐꯝꯗ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯎꯠꯄꯤꯈꯤꯗꯦ꯫ ꯂꯩꯁꯅꯥ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯂꯤꯕ ꯑꯗꯨꯒꯨꯝꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯂꯨꯍꯣꯡ ꯀꯩꯍꯣꯡꯕꯒꯤ ꯊꯕꯛ ꯑꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗ꯭ꯔꯤ꯫ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯃꯈꯣꯏꯒꯤꯗꯃꯛ ꯅꯪꯅ ꯀꯠꯊꯣꯛꯂꯤꯕ ꯊꯧꯅꯥꯁꯤꯡ ꯑꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯇꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯄꯨꯝꯅꯃꯛꯇꯣ ꯅꯪꯅ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯕꯗꯤ ꯁꯔꯨꯛ ꯌꯥꯒꯅꯤꯌꯦ꯫ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯂꯧꯁꯤꯟꯕ ꯁꯨꯛꯉꯝ ꯉꯝꯂꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯅꯥ, ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯉꯥꯏꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯪ ꯂꯨꯍꯣꯡꯅꯕ ꯇꯧꯔꯣ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯨ ꯎꯔꯒ ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯒꯤ ꯃꯕꯨꯡ ꯑꯃ ꯑꯣꯏꯅ ꯅꯣꯛꯆꯒꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯐꯝꯗ ꯍꯥꯏꯔꯛꯂꯒꯅꯨ꯫ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯐꯔꯦ, ꯅꯪꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯔꯕꯗꯤ ꯑꯩ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯂꯔꯣꯏ꯫ ꯐꯔꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯕꯨ ꯌꯥꯝꯅ ꯈꯟꯖꯕꯤ, ꯅꯨꯡꯁꯤꯖꯕꯤ ꯂꯩꯁꯅꯥ ꯀꯧꯕꯤ ꯑꯃ ꯂꯩꯔꯝꯃꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯇꯗꯤ ꯀꯥꯎꯕꯤꯒꯅꯨꯀꯣ꯫ ꯐꯔꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤ ꯅꯐꯝꯗ ꯌꯦꯠꯂꯔꯣꯏ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯩꯁꯅꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯣꯡꯊꯥꯡꯁꯨ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯖꯤꯛꯇꯪ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯂꯩꯁꯅꯥ ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯈꯤꯕꯒ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯥꯕ꯭ꯔꯣ? ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯀꯟꯅ ꯀꯧꯔꯛꯄ ꯑꯗꯨꯗ
ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯍꯥ, ꯀꯩꯗꯧꯔꯒꯦ? ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯈꯟꯅꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩ ꯌꯥꯖꯔꯒꯦ꯫ ꯅꯈꯣꯏ ꯑꯅꯤꯅ ꯁꯤꯟꯕꯤꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯩ ꯂꯨꯍꯣꯡꯂꯒꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯗ꯫ ꯅꯃꯥꯒ ꯑꯩꯒꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩꯗ ꯏꯆꯥꯒꯤ ꯃꯐꯝ ꯑꯃ ꯌꯦꯡꯍꯧꯕ ꯍꯥꯏꯕꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤꯁꯨ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯁꯤꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯍꯥꯟꯅ ꯈꯪꯗꯣꯛꯄꯤꯌꯨ꯫ ꯍꯌꯦꯡ ꯅꯆꯥ ꯑꯩꯅ ꯂꯩꯔꯨꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯒꯗꯕ ꯃꯐꯝ ꯍꯥꯏꯕꯗꯣ ꯃꯗꯨꯃꯁꯨ ꯌꯦꯡꯕꯤꯌꯨ꯫ ꯏꯕꯣꯝꯆꯥ ꯅꯣꯛꯂꯒ, ꯍꯩꯃ, ꯃꯁꯤꯗꯤꯕ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯅꯨꯄꯤꯕꯨ ꯐꯠꯇꯕ ꯉꯥꯎꯁꯤꯟꯅꯕ ꯃꯤꯑꯣꯏꯗ ꯊꯥꯖꯅꯤꯡꯒꯗꯧꯔꯤꯕꯅꯣ? ꯄꯥꯕꯨꯡꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯥꯅꯤꯅꯦꯍꯦ ꯏꯆꯥꯕꯨ ꯊꯥꯖꯒꯗꯧꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡ, ꯑꯩꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯈꯔꯗꯤ ꯂꯥꯞꯂꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒ ꯇꯣꯏꯅ ꯎꯅꯔꯔꯣꯏ ꯈꯟꯕꯗ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯦꯝꯇꯣꯝꯕꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯡꯉꯣꯜ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤꯅꯦꯍꯦ꯫ ꯏꯃꯥꯁꯨ ꯅꯨꯡꯁꯤꯔꯕ ꯏꯃꯥ ꯏꯄꯥ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯂꯤꯕꯁꯤꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯁꯣꯟꯊꯒꯅꯨ꯫ ꯏꯆꯥꯕꯨ ꯎꯅꯕ ꯑꯩꯈꯣꯏ ꯇꯣꯏꯅ ꯂꯥꯛꯀꯅꯤ꯫ ꯏꯕꯣꯝꯆꯥ ꯃꯔꯛ ꯊꯠꯇꯨꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯅꯈꯣꯏ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯁꯣꯟꯊꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦꯅꯦ꯫ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯍꯧꯗ꯭ꯔꯤ, ꯋꯥ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯤ, ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯞꯂꯛꯀꯗꯧꯔꯤꯅꯦ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩꯅꯦ ꯍꯣꯔꯦꯟ ꯑꯃꯨꯛꯇ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯂꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯦ ꯌꯥꯔꯦ ꯍꯥꯏꯅ ꯍꯥꯏꯗꯣꯛꯂꯨꯈꯤꯒꯦ꯫ ꯑꯗꯨꯒꯅꯦ ꯅꯈꯣꯏ ꯅꯃꯥ ꯅꯆꯥ ꯑꯅꯤꯃꯛ ꯀꯞꯃꯤꯟꯅꯕ ꯍꯧꯔꯣꯀꯣ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯂꯩꯁꯅꯥꯗꯨ ꯅꯣꯛꯏ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯁꯅꯥꯒꯤꯗꯃꯛ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨ ꯎꯅꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯊꯣꯡꯖꯤꯜꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯍꯧꯏ꯫ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯃꯊꯟꯇ ꯈꯟꯖꯩ꯫ ꯅꯨꯡꯊꯥꯡ, ꯅꯪꯕꯨꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯉꯥꯏꯖꯔꯛꯄꯒꯤ ꯀꯥꯟꯅꯕ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗ꯭ꯔ ꯃꯥꯜꯂꯦ꯫ ꯁꯣꯝꯗꯅ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯅꯨꯄꯥ ꯃꯌꯨꯝ ꯑꯗꯨꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ, ꯍꯩꯃ, ꯂꯥꯛꯑꯣ, ꯆꯪꯉꯛꯑꯣ, ꯏꯊꯥ ꯊꯥꯖꯗꯅ ꯉꯁꯤ ꯍꯦꯛꯇ ꯂꯦꯡꯊꯣꯛꯄꯤꯔꯛꯏꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯂꯩꯔꯒꯦ? ꯃꯦꯝꯇꯣꯝꯕꯤ ꯅꯣꯛꯂꯒ, ꯂꯨꯍꯣꯡꯕꯒꯤ ꯈꯟꯅꯈꯤꯕ ꯋꯥꯐꯝꯗꯣ ꯌꯥꯊꯣꯛꯂꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯏꯆꯥꯅꯨꯄꯤꯅ ꯋꯥꯐꯝ ꯑꯗꯣ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯛꯄꯗꯨꯗ ꯑꯩꯈꯣꯏꯅꯁꯨ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯕꯨ ꯈꯔꯒ ꯅꯨꯡꯁꯤꯖꯕꯒ ꯍꯦꯛꯇ ꯋꯥꯐꯝ ꯑꯁꯦ ꯁꯦꯡꯗꯣꯛꯆꯕ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ ꯌꯥꯏꯈꯣꯝꯕꯗꯤ ꯎꯗꯦ, ꯃꯥꯕꯨ ꯀꯗꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯒꯦ? ꯆꯥꯎꯕꯤꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯥꯛꯄꯤꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯦ ꯇꯥꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ꯫ ꯏꯆꯥꯅꯨꯄꯥꯕꯨꯗꯤ ꯉꯁꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯊꯕꯛ ꯑꯃ ꯇꯥꯟꯅꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯍꯜꯂꯛꯂꯅꯤ꯫ ꯉꯁꯤꯗꯤ ꯀꯨꯏꯔꯛꯑꯣꯏ ꯍꯥꯏꯔꯝꯕꯅꯤ꯫ ꯏꯍꯦ, ꯏꯀꯥꯎꯕꯨ ꯀꯥꯎꯏ, ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯑꯁꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯆꯥꯒ ꯊꯛꯈꯤꯁꯤ, ꯆꯥ ꯂꯣꯜꯂꯛꯈꯤꯒꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯄꯨꯟꯅ ꯃꯥꯡꯒꯣꯜꯗ ꯀꯥꯈꯠꯂꯤ꯫ ꯆꯥꯎꯕꯤ ꯆꯥ ꯂꯣꯟꯕ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯆꯥ ꯄꯥꯏꯁꯤꯁꯦ꯫ ꯆꯥꯗꯨ ꯊꯛꯅ ꯊꯛꯅ ꯆꯥꯎꯕꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯦ ꯂꯣꯏꯅ ꯌꯥꯅꯔꯕꯅꯤꯅ ꯂꯨꯍꯣꯡꯕꯁꯦ ꯊꯨꯖꯤꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯆꯥꯎꯈ꯭ꯔꯕ ꯌꯨꯝꯖꯥꯎ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕꯁꯦ ꯋꯥꯈ꯭ꯔꯕ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯊꯕꯛ ꯑꯗꯨꯝ ꯆꯠꯄꯁꯤꯗ, ꯃꯄꯥꯕꯨꯡꯁꯨꯅꯦ ꯉꯟꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗ꯫ ꯑꯩꯁꯨ ꯑꯍꯜꯅꯒ ꯑꯣꯏꯁꯤꯜꯂꯛꯄꯒ ꯏꯃꯧꯒꯤ ꯁꯦꯕꯥ ꯀꯥꯏꯗꯣ ꯄꯥꯝꯂꯛꯂꯤꯕ꯫ ꯀꯥꯏꯗꯦ ꯀꯥꯏꯗꯦ, ꯑꯩꯒꯤꯁꯨ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯤ, ꯃꯥꯅ ꯌꯨꯝ ꯍꯦꯛ ꯊꯥꯗꯣꯛꯈꯤꯕꯒ ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯏꯍꯥꯡ ꯍꯥꯡꯉꯒꯗꯧꯔꯤꯕꯅꯤꯗꯣ꯫ ꯈꯪꯗ꯭ꯔꯦꯗ ꯏꯇꯥ, ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯄꯣꯛꯄ ꯏꯆꯥꯃꯛꯅꯤ ꯈꯟꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ꯫ ꯃꯗꯨꯒꯤꯗꯃꯛꯇꯗꯤꯅꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯋꯥꯕꯤꯔꯨꯅꯨ꯫ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯂꯨꯅ ꯇꯧꯖꯒꯅꯤ꯫ ꯏꯆꯥꯅꯨꯄꯥꯅꯁꯨ ꯂꯩꯁꯅꯥꯒꯤ ꯃꯔꯝꯗ ꯐꯥꯎ ꯌꯥꯝꯅ ꯇꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯌꯥꯏꯈꯣꯝꯕꯅ ꯀꯣꯟꯊꯣꯡꯗꯒꯤ ꯃꯃꯥꯟꯅꯕ ꯈꯔꯒ ꯋꯥ ꯈꯔ ꯉꯥꯡꯅꯔꯒ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗ ꯂꯩꯁꯅꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯔꯤꯒꯨꯝꯕ ꯋꯥ ꯈꯔꯗꯤ ꯈꯟꯅꯔꯝꯂꯒꯅꯤ ꯈꯟꯗꯨꯅ ꯃꯥꯁꯨ ꯍꯔꯥꯎꯅ ꯆꯪꯂꯛꯏ꯫ ꯌꯥꯏꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯍꯜ ꯑꯅꯤ ꯑꯗꯨꯗ ꯊꯧꯒꯜꯂꯣꯟ ꯎꯠꯂꯤ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯌꯥꯔꯦ ꯌꯥꯔꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯕꯨ ꯀꯗꯥꯏ ꯆꯠꯄꯤꯔꯨꯕꯅꯣ?
ꯆꯨꯝꯅ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤ ꯊꯕꯛꯀꯤ? ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯏꯆꯥ ꯅꯨꯄꯤꯒ ꯅꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗꯅꯤꯗꯅ꯫ ꯋꯥꯗꯣ ꯇꯥꯕꯗ ꯌꯥꯏꯈꯣꯝꯕ ꯃꯥꯁꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯗꯨ ꯃꯥꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯕ ꯐꯪꯂꯒꯅꯤ, ꯃꯥꯒꯤ ꯑꯣꯏꯖꯕ ꯐꯪꯂꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯕ ꯋꯥꯐꯝꯗꯤ ꯏꯃꯥꯍꯣꯏ ꯄꯥꯕꯨꯡꯍꯣꯏ ꯄꯨꯟꯅ ꯈꯟꯅꯕꯤꯍꯧꯔꯣ꯫ ꯑꯗꯣ ꯌꯥꯔꯒꯗꯤ ꯍꯌꯦꯡꯁꯦ ꯑꯩ ꯂꯩꯁꯅꯥꯒ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ꯫ ꯍꯣꯏ ꯍꯌꯦꯡ ꯍꯦꯛꯇ ꯂꯥꯛꯑꯣ꯫ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯁꯨ ꯂꯩꯁꯅꯥꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯌꯥꯕꯤꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯖꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯂꯩꯁꯅꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ, ꯂꯩꯁꯅꯥ, ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯕꯤꯔꯛꯄꯁꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ꯫ ꯑꯩꯁꯨ ꯅꯤꯡꯖꯕ, ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕ ꯃꯤꯁꯛ ꯑꯃꯈꯛ, ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯂꯕꯗ ꯑꯩꯅ ꯐꯥꯎꯈꯤꯕ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯡ ꯑꯗꯣ ꯅꯪꯒꯤ ꯅꯐꯝꯗꯁꯨ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯈꯨꯂꯥꯛꯄ ꯅꯣꯡꯊꯥꯡꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯖꯩ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨ ꯈꯟꯖꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯐꯔꯦꯁꯦ, ꯅꯣꯡꯊꯥꯡꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤ, ꯑꯃꯨꯛ ꯍꯟꯅ ꯁꯥꯟꯅꯔꯒꯨꯝꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯕ ꯃꯥꯒꯤꯗꯃꯛ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯇꯝ ꯃꯥꯡꯍꯜꯂꯔꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯑꯩꯒꯤ ꯊꯋꯥꯏꯃꯛꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯔꯒꯦ꯫ ꯑꯩꯅꯁꯨ ꯉꯁꯤ ꯋꯥꯁꯛꯂꯦ, ꯄꯨꯟꯁꯤ ꯑꯁꯤꯗ ꯅꯪ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯅꯥ ꯑꯃꯠꯇꯗ ꯑꯩ ꯅꯃꯤꯠ ꯇꯥꯔꯣꯏ, ꯅꯪꯒꯤꯗꯃꯛ ꯁꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯦꯞꯀꯅꯤ꯫ ꯌꯥꯏꯈꯣꯝꯕ ꯑꯃꯗꯤ ꯂꯩꯁꯅꯥ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯍꯜꯂꯛꯃꯤꯟꯅꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕꯅ ꯂꯩꯁꯅꯥꯕꯨ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯜꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯅꯣꯡꯊꯥꯡꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯃꯀꯣꯛꯇꯨ ꯈꯤꯇꯪ ꯅꯣꯟꯊꯩ꯫ ꯂꯩꯁꯅꯥꯁꯨ ꯀꯥꯟꯅꯕ ꯂꯩꯔꯔꯣꯏ ꯈꯟꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯊꯥꯡ ꯎꯃꯪꯗ ꯆꯠꯇꯨꯅ ꯃꯄꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯊꯧꯅꯤꯖꯕ ꯆꯠꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛ ꯅꯤꯖꯔꯕ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯅꯥꯀꯜ ꯑꯃꯗ ꯐꯝꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯤꯜꯂꯤ꯫ ꯈꯪꯍꯧꯗꯅ ꯅꯣꯡꯊꯥꯡ ꯃꯄꯤ ꯇꯥꯅ ꯀꯞꯂꯛꯂꯝꯃꯤ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯂꯩꯁꯅꯥꯁꯨ ꯅꯨꯡꯊꯤꯜ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪ ꯑꯗꯨꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯄꯅꯤꯅ ꯃꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡꯅ ꯀꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯪꯕꯤꯗ꯭ꯔꯕꯁꯨ ꯃꯥꯕꯨꯗꯤ ꯌꯥꯝꯅ ꯈꯟꯖꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥꯅ, ꯅꯣꯡꯊꯥꯡ, ꯀꯩꯗꯧꯔꯦ? ꯅꯊꯟꯇ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯅꯣꯡꯊꯥꯡ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯕꯤꯗ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯅꯣꯡꯊꯥꯡ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯈꯨꯝꯂꯝꯗꯅ ꯆꯠꯀꯦ ꯇꯧꯔꯤꯕ? ꯍꯥꯏꯌꯨ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯋꯥ ꯊꯠꯂꯒ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯅꯪꯕꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯥꯛꯑꯝꯃꯤꯕ꯭ꯔꯥ? ꯂꯩꯁꯅꯥ ꯅꯣꯡꯊꯥꯡꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯂꯥꯛꯑꯝꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯊꯟꯗ ꯃꯐꯝꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯁꯤꯕꯣ? ꯅꯣꯡꯊꯥꯡꯅ ꯋꯥ ꯊꯠꯂꯒ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯅꯪꯁꯨ ꯌꯥꯏꯈꯣꯝꯕꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯣꯏꯌꯨ꯫ ꯂꯩꯁꯅꯥ ꯅꯣꯡꯊꯥꯡꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯦ꯫ ꯅꯣꯡꯊꯥꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯗꯨ ꯐꯪꯂꯦ꯫ ꯂꯩꯁꯅꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯣꯡꯊꯥꯡ, ꯅꯪ ꯑꯩꯉꯣꯟꯗ ꯋꯥ ꯈꯔꯗꯤ ꯂꯣꯠꯂꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯃꯗꯨꯁꯨ ꯑꯩ ꯈꯪꯏ꯫ ꯍꯥꯏꯌꯨ, ꯅꯪꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯒꯤ, ꯅꯪꯒꯤ ꯀꯔꯤ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯕꯒꯤ ꯅꯪꯅ ꯑꯁꯨꯝꯅ ꯋꯥꯅ ꯂꯩꯕꯅꯣ? ꯅꯪꯅ ꯋꯥꯅ ꯂꯩꯕ ꯎꯔꯒ ꯑꯩꯅ ꯀꯔꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯋꯥꯈꯜꯗꯣ ꯑꯃꯔꯣꯝꯗ ꯆꯠꯈꯤꯗꯧꯔꯦ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯇꯁꯦꯡꯅ ꯃꯥꯕꯨ ꯋꯥꯔꯧꯈ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯅ ꯑꯁꯦꯡꯕ ꯋꯥꯁꯤꯡ ꯑꯗꯣ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯀꯩꯁꯨ ꯍꯥꯏꯔꯛꯑꯔꯣꯏ꯫ ꯃꯇꯨꯡꯗ ꯊꯦꯡꯅꯔꯕꯁꯨ ꯀꯧꯅꯔꯒꯨꯝꯁꯤ꯫ ꯑꯩ ꯇꯁꯦꯡꯅ ꯅꯪꯕꯨ ꯋꯥꯔꯧꯏ ꯅꯣꯡꯊꯥꯡ꯫ ꯂꯩꯁꯅꯥꯗꯨ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯏ꯫ ꯅꯣꯡꯊꯥꯡ ꯍꯟꯗꯛꯇꯤ ꯅꯨꯄꯥ ꯊꯣꯛꯅ ꯂꯩꯁꯅꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯄꯥꯏꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯂꯩꯁꯅꯥ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ, ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯗꯕ ꯊꯕꯛ ꯑꯃ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯊꯝꯖꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯄꯨꯟꯁꯤꯒꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯂꯦꯞꯈꯤꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ, ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯉꯁꯤꯁꯨ ꯑꯩꯅ ꯂꯦꯡꯗꯅ ꯊꯝꯂꯤ꯫ ꯑꯩꯅ ꯅꯪꯕꯨ ꯋꯥꯍꯟꯅꯤꯡꯗꯦ꯫ ꯅꯪꯅ
ꯅꯨꯡꯉꯥꯏꯅ ꯂꯩꯖꯕꯗꯨ ꯎꯔꯒ ꯑꯩꯅ ꯍꯦꯟꯅ ꯍꯔꯥꯎꯖꯩ꯫ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯖꯩ ꯍꯥꯏꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯇꯝꯊꯤꯔꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏ꯫ ꯂꯩꯁꯅꯥ ꯅꯣꯡꯊꯥꯡꯒꯤ ꯋꯥ ꯑꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯅꯣꯡꯊꯥꯡ, ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯣ? ꯑꯩ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ꯫ ꯅꯣꯡꯊꯥꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯍꯥꯏꯔꯛꯏ꯫ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯄꯨꯝꯅꯃꯛꯅꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯌꯣꯏꯃꯌꯥꯏ ꯂꯩꯈꯤꯗꯕꯁꯦ ꯆꯨꯝꯅꯒꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡ ꯂꯥꯏꯔꯦꯝꯕꯤ ꯑꯃꯒꯤ ꯁꯥꯞ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯂꯩꯁꯅꯥ ꯋꯥꯗꯣ ꯇꯥꯕꯗ ꯄꯨꯡꯉꯛꯉꯛꯏ꯫ ꯀꯔꯤꯅꯣ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯣ? ꯅꯣꯡꯊꯥꯡ, ꯅꯪꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯪꯍꯜꯂꯨ꯫ ꯅꯣꯡꯊꯥꯡ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ, ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗꯅꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯄꯥꯕꯨꯡ ꯅꯣꯡꯃ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯈꯤ꯫ ꯌꯣꯏꯃꯌꯥꯏꯅ, ꯏꯕꯨꯡꯉꯣ, ꯀꯨꯝꯃꯁꯤ ꯎꯃꯪ ꯑꯁꯤꯗꯒꯤꯗꯤ ꯈꯣꯡꯅ ꯍꯦꯛꯇ ꯆꯠꯂꯁꯤ꯫ ꯅꯣꯡꯊꯥꯡꯗꯣ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯩ꯫ ꯌꯣꯏꯃꯌꯥꯏꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯁꯒꯣꯜꯁꯦ ꯃꯁꯤꯒꯤ ꯎ ꯑꯁꯤꯗ ꯍꯦꯛꯇ ꯀꯤꯁꯤꯟꯗꯨꯅ ꯊꯅꯝꯂꯁꯤ꯫ ꯑꯁꯨꯝꯅ ꯁꯒꯣꯜ ꯑꯗꯨ ꯎ ꯑꯗꯨꯗ ꯀꯤꯁꯤꯟꯗꯨꯅ ꯊꯝꯂꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯃꯪ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯦꯞꯇꯅ ꯁꯨꯝ ꯂꯥꯛꯄꯗ ꯎ ꯑꯆꯧꯕ ꯑꯅꯤꯈꯛ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯅ ꯍꯧꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯀꯥꯔꯛꯇ ꯌꯥꯝꯅ ꯅꯤꯡꯊꯤꯕ ꯑꯉꯥꯡꯕ ꯆꯐꯨ ꯑꯃꯈꯛꯁꯨ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯏ꯫ ꯃꯄꯥꯕꯨꯡ ꯌꯣꯏꯃꯌꯥꯏꯗꯤ ꯃꯁꯥꯗꯨ ꯁꯣꯔ ꯃꯄꯤ ꯍꯣꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯂꯦꯞꯂꯤ꯫ ꯅꯣꯡꯊꯥꯡꯗꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯑꯋꯥꯕꯒ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯦ꯫ ꯎ ꯑꯅꯤ ꯑꯗꯨꯒꯤ ꯀꯥꯔꯛꯇ ꯌꯥꯜꯂꯤꯕ ꯆꯐꯨ ꯑꯉꯥꯡꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯕꯒꯦ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯈꯪꯅꯤꯡꯃꯟꯈꯤꯕꯅ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯐꯨ ꯑꯗꯨ ꯄꯥꯏꯔꯗꯨꯅ ꯂꯧꯊꯔꯛꯂꯝꯃꯤ꯫ ꯌꯣꯏꯃꯌꯥꯏ ꯃꯀꯣꯛ ꯑꯗꯨ ꯅꯣꯡꯈꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯐꯨ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯊꯒꯦ ꯇꯧꯕꯗꯨ ꯎꯔꯝꯃꯤ꯫ ꯌꯣꯏꯃꯌꯥꯏ ꯈꯣꯟꯖꯦꯜ ꯍꯧꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ, ꯅꯣꯡꯊꯥꯡ, ꯃꯗꯨ ꯄꯥꯏꯒꯅꯨꯅꯦ꯫ ꯅꯣꯡꯊꯥꯡ ꯃꯀꯣꯛ ꯑꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡꯅ ꯄꯥꯈꯠꯅ ꯆꯦꯜꯂꯛꯄꯗꯨ ꯎꯕꯗ ꯃꯍꯥꯛꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯈꯜꯂꯗꯨꯅ ꯆꯐꯨ ꯑꯗꯨ ꯐꯠ ꯊꯥꯗꯩ꯫ ꯆꯐꯨꯗꯨ ꯁꯣꯏꯕꯗꯒꯤ ꯊꯥꯗꯈꯤꯕꯅ ꯃꯆꯦꯠ ꯃꯆꯦꯠ ꯊꯣꯛꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯎꯖꯥꯎ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃꯈꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯊꯥꯡ ꯆꯦꯟꯊꯣꯔꯛꯏ꯫ ꯌꯣꯏꯃꯌꯥꯏꯁꯨ ꯃꯆꯥꯅꯨꯄꯥꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯅ ꯇꯥꯡꯅ ꯊꯝꯖꯕ ꯆꯐꯨ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯊꯨꯒꯥꯏꯕ ꯃꯥꯡꯍꯜꯂꯤꯕꯗꯤ? ꯃꯗꯨꯒꯤ ꯃꯍꯩ ꯑꯩꯅ ꯀꯔꯤꯁꯨ ꯂꯦꯝꯅ ꯊꯥꯗꯅ ꯇꯣꯛꯂꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯅ ꯂꯣꯏꯁꯤꯟꯒꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯥ ꯃꯆꯥꯗꯨ ꯄꯥꯈꯠꯅ ꯍꯥꯏꯖꯔꯛꯏ꯫ ꯅꯠꯇꯦ ꯂꯥꯏꯔꯦꯝꯕꯤ, ꯃꯗꯨ ꯍꯥꯏꯕꯤꯒꯅꯨ꯫ ꯇꯣꯜꯂꯕ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯈꯪꯗꯕꯗꯒꯤ ꯇꯧꯖꯈꯤꯕꯅꯤ꯫ ꯀꯔꯤꯒꯤ ꯈꯪꯗꯕ? ꯃꯐꯝ ꯑꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯅꯈꯣꯏ ꯈꯪꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯂꯥꯏꯔꯦꯝꯕꯤ ꯑꯩꯕꯨ ꯁꯤꯡꯅꯕ ꯅꯈꯣꯏꯅ ꯅꯤꯖꯕ ꯂꯥꯛꯂꯤꯕ ꯕꯣꯔꯁꯤꯡ ꯑꯗꯣ ꯑꯩꯅ ꯇꯥꯏꯌꯣꯟꯅꯕ ꯃꯑꯣꯡꯗ ꯄꯤꯒꯅꯤ꯫ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯀꯌꯥ ꯑꯁꯦ ꯑꯩꯅ ꯆꯐꯨ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯨꯛꯇꯪꯗꯤ ꯄꯣꯛꯄꯤꯌꯨ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ, ꯊꯧꯖꯥꯜ ꯄꯤꯕꯤꯕ, ꯃꯈꯣꯏꯅ ꯅꯤꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯄꯦꯟꯈꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯃꯤꯅꯨꯡꯁꯤ ꯑꯃꯗꯤ ꯌꯦꯡꯕꯤꯗꯨꯅ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯉꯁꯤ ꯊꯧꯔꯝꯒꯗꯧꯔꯤꯕ ꯁꯥꯞ ꯑꯁꯦ ꯀꯣꯛꯄ ꯉꯝꯖꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯄꯤꯅꯕꯤꯔꯝꯂꯒꯦ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯌꯣꯏꯃꯌꯥꯏ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯔꯕꯤ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯈꯨꯗꯤꯡ, ꯁꯥꯞ ꯈꯨꯗꯤꯡ, ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯐꯝꯗ ꯄꯤꯅꯕꯤ꯫ ꯑꯩꯒꯤ ꯏꯆꯥ ꯑꯁꯤꯇꯪꯗꯤ ꯁꯔꯨꯛ ꯌꯥꯍꯟꯕꯤꯒꯅꯨ꯫ ꯃꯗꯨꯁꯨ ꯑꯩꯅ ꯑꯌꯥꯕ ꯄꯤꯔꯣꯏ꯫ ꯅꯈꯣꯏ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯑꯩꯅ ꯑꯋꯥꯕ ꯅꯪꯍꯟꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯁꯥꯞ ꯑꯁꯦ ꯍꯟꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯐꯥꯎꯕ ꯅꯈꯣꯏꯅ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯅꯈꯣꯏ ꯅꯁꯥ ꯁꯣꯟꯊꯒꯅꯤ, ꯑꯁꯤꯕ ꯍꯥꯟꯅ ꯃꯥꯡ ꯊꯥꯒꯅꯤ, ꯑꯗꯨꯅ ꯄꯨꯟꯁꯤ ꯂꯣꯝꯗꯨꯅ ꯁꯤꯈꯤꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯣꯏꯗꯅ ꯁꯤꯈꯤꯒꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ, ꯃꯗꯨꯃꯇꯗꯤ ꯍꯥꯏꯕꯤꯒꯅꯨ꯫ ꯏꯆꯥꯒꯤ ꯁꯥꯞ ꯑꯗꯨꯃꯇꯗꯤ ꯀꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯄꯨꯝꯕ ꯂꯣꯏꯔꯦ꯫ ꯉꯁꯤꯗꯒꯤ ꯍꯦꯟꯕ ꯑꯃꯨꯛ ꯑꯩ ꯃꯈꯥ ꯇꯥꯔꯛꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯁꯥꯞ ꯑꯁꯤꯕꯨ ꯀꯣꯛꯅꯅꯕ ꯄꯥꯝꯕꯩ ꯑꯃꯗꯤ ꯍꯥꯏꯔꯝꯂꯒꯦ, ꯃꯨꯟꯅ ꯇꯥꯎ꯫ ꯌꯦꯡꯉꯨ, ꯃꯁꯤꯒꯤ ꯎꯃꯪ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯋꯥꯡꯃꯗ ꯆꯤꯡ ꯑꯃ ꯂꯩꯕꯅꯤ꯫
ꯃꯗꯨꯗ ꯑꯩꯒꯤ ꯅꯈꯣꯏ ꯑꯅꯤꯅ ꯊꯨꯒꯥꯏꯈ꯭ꯔꯕ ꯆꯐꯨ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯁꯨ ꯎ ꯑꯅꯤ ꯑꯁꯤꯒꯤ ꯀꯥꯔꯛꯇ ꯍꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯍꯧꯕꯅꯤ꯫ ꯃꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯒꯗꯕꯅꯤ, ꯃꯁꯤ ꯅꯠꯇꯕ ꯅꯈꯣꯏꯒꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯋꯥꯁꯦ ꯍꯦꯛ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯝꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯗꯒꯤ ꯁꯥꯞꯇꯒꯤ ꯈꯪꯍꯧꯗꯅ ꯌꯣꯏꯃꯌꯥꯏ ꯃꯁꯥꯗꯨ ꯈꯪꯁꯣꯟ ꯁꯣꯟꯊꯔꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯔꯕꯗꯤ ꯃꯍꯥꯛ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯋꯥꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯣꯏꯃꯌꯥꯏ ꯃꯈ꯭ꯋꯥꯡ ꯑꯗꯨ ꯀꯣꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯊꯥꯡ ꯃꯄꯥꯕꯨꯡꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯤ ꯇꯥꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯅꯣꯡꯊꯥꯡꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯃꯥꯁꯨ ꯅꯣꯡꯊꯥꯡꯅ ꯐꯥꯎꯔꯝꯒꯗꯕ ꯑꯋꯥꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯊꯥꯡ, ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯅ ꯑꯋꯥꯕ ꯀꯌꯥ ꯑꯁꯤ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯜꯂꯨꯗꯦ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯪꯂꯦ꯫ ꯑꯩꯅ ꯅꯪꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯈꯜꯂꯨꯔꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯌꯥꯏꯐꯅꯕ ꯂꯝꯕꯤ ꯇꯥꯛꯄꯤꯕ ꯄꯤꯕꯤꯕ ꯑꯣꯏꯔꯝꯂꯦ꯫ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯒꯤ ꯏꯔꯥꯜꯅꯤ꯫ ꯑꯩꯅ ꯆꯐꯨ ꯑꯗꯣ ꯄꯥꯏꯔꯝꯗ꯭ꯔꯕꯗꯤ ꯑꯋꯥ ꯑꯅꯥ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯕꯨꯁꯨ ꯑꯩꯅ ꯈꯥꯡꯉꯨ ꯊꯛꯇ ꯂꯣꯏꯍꯟꯈꯤꯕꯅꯤ꯫ ꯑꯩꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯄꯥꯞ ꯑꯃꯗꯤ ꯇꯧꯖꯔꯨꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗ꯭ꯔꯦ꯫ ꯁꯣꯏꯈꯤꯕ, ꯈꯪꯍꯧꯗꯕ ꯍꯥꯏꯕꯁꯦ ꯀꯅꯥꯅꯁꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯥꯡꯊꯣꯛꯁꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯉꯁꯤꯁꯨ ꯂꯦꯞꯂꯤꯒꯦ꯫ ꯅꯠꯇꯦ ꯂꯩꯁꯅꯥ, ꯅꯪ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯩꯒꯤ ꯃꯔꯝꯅ ꯂꯨꯍꯣꯡꯕ ꯀꯥꯏꯍꯟꯒꯅꯨ꯫ ꯑꯩꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝꯅ ꯅꯥꯏꯇꯣꯝ ꯍꯤꯡꯈ꯭ꯔꯒꯦ, ꯃꯗꯨꯅ ꯃꯇꯤꯛ ꯆꯥꯔꯦ꯫ ꯅꯁꯥꯅ ꯅꯁꯥꯕꯨ ꯍꯟꯊꯅ ꯈꯟꯒꯅꯨ ꯅꯣꯡꯊꯥꯡ, ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥꯗꯁꯨ ꯂꯨꯍꯣꯡꯂꯣꯏ꯫ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯑꯅꯤꯡꯕꯗꯣ ꯊꯨꯡꯍꯟꯁꯤ, ꯈꯣꯡꯆꯠ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯆꯠꯇꯨꯅ ꯃꯥꯏ ꯄꯥꯛꯍꯟꯁꯤ꯫ ꯑꯗꯨꯕꯨ ꯌꯥꯏꯈꯣꯝꯕꯗꯤ ꯀꯝꯗꯧꯒꯅꯤ? ꯃꯥꯗꯤ ꯀꯔꯝꯅ ꯂꯦꯜꯍꯧꯕ? ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ, ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯝꯕꯤꯗ ꯆꯠꯆꯕꯅꯤ꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯃꯗꯨꯒꯤꯗꯃꯛ ꯑꯩꯅ ꯐꯅꯅꯕ ꯁꯤꯟꯒꯅꯤ꯫ ꯅꯪꯅ ꯉꯁꯤꯗꯤ ꯑꯩꯕꯨ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯤ, ꯐꯔꯦ, ꯑꯩ ꯍꯌꯦꯡ ꯈꯣꯡꯆꯠ ꯑꯁꯦ ꯆꯠꯂꯨꯔꯒꯦ, ꯑꯗꯨꯒ ꯑꯩ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯦ꯫ ꯅꯪ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨ ꯂꯩꯁꯅꯥ꯫ ꯂꯩꯔꯝꯒꯦ, ꯑꯩ ꯅꯪꯕꯨ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦꯀꯣ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯥꯏꯅꯈꯤꯔꯝꯃꯤ꯫ ꯂꯩꯁꯅꯥ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡꯗ ꯂꯨꯍꯣꯡꯕ ꯑꯗꯨ ꯇꯣꯛꯅꯅꯕ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯦꯝꯇꯣꯝꯕꯤꯅ, ꯏꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯣꯏꯅꯈ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯇꯣꯛꯄ ꯍꯥꯏꯔꯤꯁꯤꯕꯣ? ꯌꯥꯏꯈꯣꯝꯕꯅ ꯅꯪꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯔꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯤꯕꯅꯣ? ꯍꯥ, ꯀꯔꯤꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ? ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤꯕꯣ? ꯑꯁꯣꯝꯗꯅ ꯋꯥ ꯑꯄꯨꯝꯕ ꯂꯣꯏꯅꯈ꯭ꯔꯦ꯫ ꯌꯥꯏꯈꯣꯝꯕꯒꯤ ꯃꯃꯥ ꯑꯗꯨꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤ ꯍꯥꯏꯌꯨ꯫ ꯏꯆꯥꯅ ꯀꯔꯤ ꯈꯜꯂꯤꯕꯅꯣ? ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯩꯔꯕ꯭ꯔꯥ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯤꯡ ꯑꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯅꯣꯡꯊꯥꯡꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯄ ꯄꯥꯝꯂꯤꯕꯁꯦ? ꯑꯗꯨꯕꯨ ꯃꯗꯣ ꯃꯥꯏ ꯄꯥꯛꯂꯣꯏꯀꯣ ꯏꯕꯦꯝꯃ꯫ ꯅꯣꯡꯊꯥꯡꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯅꯪꯅ ꯃꯥꯕꯨ ꯁꯣꯟꯖꯕ ꯑꯗꯨꯅꯗꯤ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕꯅꯤꯅꯦꯍꯦ, ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦ꯫ ꯏꯃꯥ, ꯄꯥꯕꯨꯡ, ꯅꯆꯥ ꯐꯤꯔꯦꯞ ꯑꯁꯦ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯧꯖꯔꯤꯕꯅꯤ꯫ ꯑꯩ ꯅꯣꯡꯊꯥꯡ ꯅꯠꯇꯕ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯂꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯨꯡꯉꯥꯏꯖꯒꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯁꯨ ꯅꯣꯡꯊꯥꯡꯒꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗ ꯃꯥꯕꯨ ꯂꯥꯟꯅ ꯈꯜꯂꯝꯕ ꯎꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯃꯍꯥꯛ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯈꯥꯡꯂꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯈꯜꯂꯒꯅꯤ ꯑꯩꯕꯨ ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯁꯤꯜꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯑꯗꯨ ꯉꯛꯏ꯫ ꯂꯩꯁꯅꯥꯅ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯊꯣꯛꯂꯝꯃꯤ, ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ꯫ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯁꯨ ꯃꯈꯥ ꯇꯥꯅ ꯀꯔꯤꯃꯠꯇ ꯍꯥꯏꯔꯨꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯃꯦꯝꯇꯣꯝꯕꯤꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯗꯨꯅ ꯆꯪꯈꯤ꯫ ꯑꯁꯨꯝꯅ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯆꯧꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯂꯨꯍꯣꯡꯕ ꯑꯗꯨ ꯇꯣꯛꯅꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯌꯥꯏꯈꯣꯝꯕ ꯋꯥꯐꯝ ꯑꯗꯨ ꯈꯖꯤꯛꯇꯪ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯥꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ, ꯄꯦꯟꯊꯣꯛꯄ ꯍꯩꯕ ꯃꯤꯁꯛ ꯑꯣꯏꯔꯝꯕꯅ ꯑꯗꯨꯃꯛ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯂꯦ꯫ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯆꯧꯕꯤꯅ ꯍꯥꯏꯔꯛꯏ, ꯀꯌꯥꯗ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯤꯕꯅꯣ? ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯃꯁꯤꯕꯨ
ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯂ? ꯏꯃꯥ, ꯇꯣꯛꯑꯁꯤ. ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯈꯟꯅꯔꯒꯨꯝꯁꯤ. ꯃꯤ ꯀꯅꯥꯒꯤ ꯑꯁꯦꯡꯕ ꯑꯔꯦꯞꯄ ꯂꯩꯈ꯭ꯔꯕ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯟꯅꯔꯨꯕꯁꯨ ꯄꯤꯔꯛꯂꯔꯣꯏ. ꯅꯆꯥꯒꯤꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤꯒꯅꯤ. ꯏꯃꯥꯅ ꯑꯩꯒꯤꯗꯃꯛ ꯁꯤꯟꯕꯤꯕ ꯅꯨꯄꯤ ꯑꯃꯍꯦꯛꯇ ꯑꯩ ꯂꯨꯍꯣꯡꯂꯒꯦ. ꯑꯩꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ. ꯏꯃꯥꯅ ꯇꯨꯡ ꯐꯥꯎꯕꯒꯤ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯃꯧ ꯑꯃ ꯊꯤꯕꯤ. ꯑꯩ ꯄꯨꯝꯅꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯖꯔꯒꯦ. ꯋꯥ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯈꯣꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ. ꯆꯧꯕꯤ ꯃꯆꯥ ꯅꯨꯄꯥꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ. ꯃꯥꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯣꯡꯊꯥꯡ ꯆꯠꯅꯅꯕ ꯊꯧꯔꯥꯡꯉꯤ. ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯆꯤꯜꯂꯒ ꯎꯃꯪ ꯑꯗꯨ ꯇꯥꯅ ꯂꯥꯛꯂꯝꯃꯤ. ꯃꯐꯝ ꯑꯗꯨꯗ ꯂꯩꯁꯅꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯅꯣꯡꯊꯥꯡꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯅꯕ ꯑꯁꯦꯡꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯂꯥꯏꯖ ꯏꯔꯤꯛ ꯑꯗꯨꯕꯨ ꯈꯤꯛꯄꯤꯔꯗꯨꯅ ꯑꯃꯗꯤ ꯃꯄꯨ ꯃꯍꯥꯛꯀꯤ ꯆꯤꯟꯖꯥꯛ ꯑꯣꯏꯈ꯭ꯔꯕ ꯍꯩꯔꯥ ꯈꯔꯁꯨ ꯄꯤꯖꯔꯝꯃꯤ. ꯅꯣꯡꯊꯥꯡ ꯊꯨꯅꯃꯛ ꯆꯠꯈꯤꯔꯝꯃꯤ. ꯅꯣꯡꯊꯥꯡꯗꯨ ꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯂꯝꯃꯤ. ꯋꯥꯃꯟꯈꯤꯕꯅ ꯑꯃꯨꯛ ꯏꯁꯤꯡ ꯉꯥꯏꯍꯥꯛ ꯊꯛꯏ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯇꯥꯁꯤꯜꯂꯛꯂꯤ. ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯃꯩꯖꯥꯎ ꯑꯃ ꯍꯧꯒꯠꯇꯨꯅ ꯑꯍꯤꯡ ꯑꯗꯨ ꯂꯦꯜꯂꯝꯃꯤ. ꯑꯍꯤꯡ ꯑꯗꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯅꯣꯡꯊꯥꯡ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯄꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯂꯤꯟ ꯑꯃꯈꯛ ꯇꯣꯡꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯂꯝꯃꯤ. ꯂꯤꯟ ꯑꯗꯨ ꯇꯞꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ. ꯂꯤꯟ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯂꯤꯟ ꯑꯗꯨ ꯑꯆꯝꯕ ꯂꯤꯟ ꯑꯣꯏꯔꯝꯗꯦ. ꯂꯥꯏꯔꯦꯟ ꯃꯆꯥ ꯑꯣꯏꯔꯝꯕꯅ ꯃꯍꯥꯛ ꯈꯨꯠ ꯊꯥꯗꯨꯅ ꯍꯥꯠꯂꯨꯕꯁꯨ ꯐꯠꯇꯦ ꯈꯟꯗꯨꯅ ꯄꯥꯝꯕꯩ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯏ. ꯅꯣꯡꯊꯥꯡ ꯃꯥꯒꯤ ꯃꯈ꯭ꯋꯥꯡ ꯅꯥꯀꯟꯗ ꯌꯦꯞꯂꯛꯂꯤꯕ ꯏꯁꯤꯡ ꯍꯥꯞꯄꯒꯤ ꯄꯥꯇ꯭ꯔ ꯎꯇꯣꯡ ꯑꯗꯨ ꯃꯈꯨꯝ ꯍꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯂꯤꯟ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯣꯡꯊꯥꯡꯅ ꯃꯈꯨꯝ ꯑꯗꯨ ꯁꯠ ꯈꯨꯝꯖꯤꯜꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯑꯃꯨꯛ ꯊꯥꯗꯣꯛꯄꯤꯔꯝꯃꯤ. ꯅꯣꯡꯊꯥꯡ ꯆꯥꯛ ꯑꯃꯨꯛ ꯂꯥꯝꯂꯛꯂꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯗ ꯂꯩꯁꯅꯥꯅ ꯄꯤꯔꯛꯈꯤꯕ ꯎꯍꯩ ꯋꯥꯍꯩ ꯑꯗꯨ ꯆꯥꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ 4ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯩꯁꯅꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯇꯅꯤꯛꯅ ꯉꯥꯏꯖꯔꯤ. 5ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯅꯣꯡꯊꯥꯡ ꯍꯥꯏꯔꯤꯕ ꯆꯐꯨ ꯑꯗꯨ ꯊꯦꯡꯅꯔꯦ. ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯦ. ꯎꯖꯥꯎ ꯑꯗꯨ ꯍꯥꯟꯅ ꯈꯨꯔꯨꯝꯃꯤ. ꯃꯐꯝ ꯑꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯔꯦꯝꯕꯤ, ꯉꯁꯤꯗꯤ ꯅꯍꯥꯛꯀꯤ ꯆꯐꯨ ꯑꯁꯦ ꯅꯆꯥ ꯑꯩꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯅꯤꯖꯔꯤ. ꯆꯐꯨ ꯑꯁꯤꯕꯨ ꯑꯩꯍꯥꯛꯅ ꯂꯧꯏ ꯍꯥꯏꯗꯨꯅ ꯇꯣꯜꯂꯕ ꯅꯆꯥ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ. ꯅꯣꯡꯊꯥꯡ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯐꯨ ꯑꯗꯨ ꯂꯧꯔꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ. ꯆꯐꯨ ꯑꯗꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯄꯨꯔꯛꯂꯝꯃꯤ. ꯑꯃꯨꯛꯁꯨ ꯅꯨꯃꯤꯠ 4ꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯃꯁꯥꯗꯨ ꯆꯥꯗ ꯊꯛꯇꯕꯅ ꯄꯤꯛꯁꯨ ꯄꯤꯛꯁꯜꯂꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯑꯁꯦꯡꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯆꯐꯨ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯀꯧꯖꯔꯛꯏ. ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯄꯨ ꯇꯥꯕ꯭ꯔꯣ? ꯅꯍꯥꯛꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯊꯨꯡꯍꯟꯖꯔꯦ. ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯑꯩꯒꯤ ꯁꯥꯞ ꯑꯁꯤ ꯀꯣꯛꯄꯤꯔꯣ. ꯑꯩꯍꯥꯛ ꯌꯥꯝꯅ ꯋꯥꯔꯦ. ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯑꯗꯣ ꯑꯃꯨꯛ ꯄꯤꯅꯕꯤꯔꯣ. ꯂꯥꯏꯔꯦꯝꯕꯤꯗꯨ ꯊꯣꯔꯛꯂꯝꯃꯤ. ꯅꯨꯄꯥ ꯑꯗꯨ ꯈꯥꯡꯕ ꯀꯟꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯊꯧꯅꯥ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ. ꯏꯆꯥꯅꯨꯄꯥ, ꯅꯪꯒꯤ ꯅꯊꯧꯅꯥꯗ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯁꯥꯞ ꯄꯨꯝꯕ ꯑꯩꯅ ꯀꯣꯛꯄꯤꯔꯕꯅꯤ. ꯆꯠꯂꯣ. ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯂꯨꯔꯣ. ꯅꯣꯡꯊꯥꯡ ꯍꯔꯥꯎꯅ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ. ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯅꯣꯡꯊꯥꯡꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯊꯣꯛꯍꯜꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯈꯤꯔꯝꯃꯤ. ꯅꯣꯡꯊꯥꯡ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯊꯨꯅꯃꯛ ꯆꯥꯁꯤꯜꯂꯝꯃꯤ. ꯃꯥꯏ ꯄꯥꯛꯅ ꯍꯧꯖꯤꯛꯇꯤ ꯅꯣꯡꯊꯥꯡ ꯂꯩꯁꯅꯥꯕꯨ ꯂꯧꯕ ꯂꯥꯛꯂꯝꯃꯤ. ꯂꯩꯁꯅꯥꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯂꯩꯁꯅꯥꯁꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯒ ꯃꯄꯥ ꯆꯥꯅꯩ. ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯦꯛ ꯊꯦꯡꯅꯔꯦ. ꯃꯇꯝ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯑꯅꯤꯗꯨ ꯃꯄꯤ ꯏꯔꯥ ꯆꯦꯟꯅꯩ. ꯂꯩꯁꯅꯥ, ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯦ. ꯆꯠꯂꯁꯤ. ꯑꯩꯒꯤ ꯁꯪꯒꯥꯏꯗ ꯑꯩ ꯃꯥꯏ ꯄꯥꯛꯇꯨꯅ ꯍꯜꯂꯛꯂꯕꯅꯤ. ꯂꯥꯛꯑꯣ. ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯔꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯑꯩꯈꯣꯏ ꯑꯅꯤ ꯍꯤꯡꯃꯤꯟꯅꯔꯨꯔꯁꯤ. ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ ꯅꯣꯡꯊꯥꯡ. ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯃꯤꯟꯅꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯨꯍꯣꯡꯈꯤꯔꯝꯃꯤ. ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯃꯪꯂꯥꯟ ꯑꯃꯗ ꯍꯤꯡꯃꯤꯟꯅꯈꯤꯔꯝꯃꯤ. ꯌꯥꯏꯈꯣꯝꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯍꯔꯥꯎꯕꯗꯨ ꯎꯔꯒ ꯃꯃꯣꯟ ꯅꯣꯛꯅ ꯄꯦꯟꯊꯣꯛꯆꯅ ꯍꯤꯡꯖꯔꯝꯃꯤ꯫